Hello, a very good evening. I am Kurumjari. Adom English Impact News ni a 360-degree analysis of news in which Manung na tamam puna putaram nokchage maruina hauji ko iriba koi Manipur gi iriba situation see from the last 1.5 years masi yamna koi leiba praja sing si masi mafam rang khang daba haji iriba film sida Manipur government na so si laksen mangam daba gi adu ge chau mamim ko su leiri aduna leiri bu kanglup ani gi oiba irang si masi matau kram na kamain ta udana Manipur government amadi central government na leiri ba irang si lotion na bu gi damok ngasi fawba kari karam makhal gi masi gi procedure na amadi leiba tongan tongan bu kanglup ani gi marak sida masi gi tongan tongan ba dialogue taw halaga wari se lotion bagi wafum se haju pawu thoidobu ude aduga marak sida irang si gi marak ta hen aluri badi political party mayam gi marak ta machet daw gi mamei uri even NPP National People's Party sing gi marak ta BJP da sagotta bagi wafum sing bagi wafum sing leigre aduna haju ko ri film sida atop political party mayam amadi leiriba khoi gi BJP government siga chakmi na ba yada bagi aduga chawu mamim ko chu uri aduga amorom da mo BJP gi haju ko ri ba manung sida oire film se Manipur gi haju ko ri ba chief minister se longthok losin dabugi adum warul thajin gi bagi wafum phau leigre adu Manipur gi chief minister na yam boli thame hajik leiriba khoi gi irang marak sida resign tabugi wafum leite mak no kari aran bathabuk na traga magi oiba scam amata leite habi wafum sing phongdo khiba leire at the same time hajik oiriba khoi gi Manipur si India ki makhada India ki marumda leiba adum democracy jat pa leiba kama oibna hajik leiba praja sing amadi MLA minister sing se magi apama mongda freedom of speech fundamental rights a piri basi makhoi gi oiba mawong apama mong phongdok puni haiba ofum leire aduga MLA taraga mapan Manipur gi maru iba minister sing yauraga Manipur gi chief minister siri nongthongmam biren lokthokadabani haiba gi wafum na chingba India ki Prime Minister Sri Narendra Modi the Thazin bagi wafum na chingba hojik social media pungchai charaga leiri tawdabu Thazin khriba miyoi sing soi daroga basilai da yaw khriba maru oiba minister sing se masana makoi maru gi knowledge leite habi wafum na chingba lei aduna oirei film sida Manipur gi film kadom dano haiba wafum sini aduna hojik Manipur gi chief minister thamgiba wafum dura quarter ga ngasi gi thamjariba ngasi gi topic se signature campaign is not my concern aduna maru ina ngasi gi hek lengchen beriba ngasi gi topic siga oza misnam koron buluang ni executive director lawyers for human rights Manipur Oda Anukta Tarmokchage, Oda Professor W. Nabakumar, retired Anthropology Department, Manipur University. Oda Taram Oksare, and last but not least, Oda Ningto Kongzum, Satia Jet, Chip Bureau, UNI. Oda Taram Oksage, appreciating all the guests for joining Manu Hutna. And Han Visharuksi, Oda Nabakumar, and Baksarage. Premasi, Aquina Ying, Mamatam the call. Sumna, Aquina, me, my mind, or Dito, Vaisiam, arrive at Tabukudi Nati. Adu, context the Honorable Chief Minister na highly report si akoy anikak aina ay wakanda anikak aina interpreto bayay na kan ahan bada Chief Minister na magi press briefing tawdring ay da highly report si press da tholak na adai di makoy na submit to giba application do gi page kara aduga aroi ba page da soi tawa Honorable Minister au speaker yaun ahum yawa si viral oiraba matungda press sing na highly ba koi Mantri masa sing masa makta hang badaw madum koi knowledge the laiti hai bagi taugi na traga taudi hai bagi confusion nama yam the thok na lei thoi ba marak si leis da ngarang na koi Honorable Chief Minister na Delhi da gi thol akanda mana press conference to matam da masidi democracy ni ai concern na ti hai bagi port si da aina ani ka interpret to ya na khanjai han ba point da submit to ri bai application ja Masi Home Minister do iram bayai Prime Minister do iram bayai Prime Minister de address to have ni madu soidna tawri hai basi ma confirm to yana lobe maram di mana ai tawi di hai be mota ai concern na ti an hairak pani na masi submit to gre hai basi gi achum basi ma di ai confirm to yana lobe ani suba point a koina khan ba ya basi hai ri ba context the Chief Minister na pi ba statements the democracy ni mana tawning ba to gi wani sai da ai concern oi di hai ba wafam sida port si Chief Minister masamang na magi strategy way na magi pibam si hena chesan na ba
karimta maduda concern oidaba karimta ai maduda nakong dhape development is more important moina submit to application dugi madugi consequence ai kaim khande I am more concerned with the development of the state haigi pota moina tawjari se tawjasanu democracy ne let them do haidana tawgi yamna concern oidaba gi pot mak ani khakse ui ani khakse akoina man piribe statement se da akoina masi sagat pa ko deduce deduct to yai hai tai sigumba posit thamakanda aina haining basi hausi manipura miyam puna mangna yamna concern oinari si tha tara suraba sigumba irangi makhal si miyam puna maksi ware more than 60,000 people yum da later dana relief camps in the later normal life lit tower yada dana lady angang no bi larik lai su tamba yana da bagi economy the soksan la pagi warak pa mayam sina people sing sigi concern di masi kumai to na santi ma purak ta gi habis the concern oi ba pot na sigi concern oi ba matam sida Manipur gi akoi elected oi ba members sing se sina masi the more concern oi ba mahuta santi purak na bagi namada politically mogi yana da ba dissent oi na ba pot mayam do pukhatna raga praja gi mamang da thamba da na torak pasya masi laibak thi bani aina haija gi adu honorable elected members sing da haija bagi mahuta aina khanari basi platform se lojaraga Manipur gi praja da aina apil ma ka yamna humble oi ba apil ma khak tawjaning ba se kari hana tawjaning ge bu ai ipana ai sembiram dre ai ipana ai khoi kan na tawbiram dre na blame tawi mahuta isana mi oina ba sembagi wakhal lon do pok pa leiren kan democracy da di remembrance yam important oi aduna masida khoi gi daita yam lei praja gi daita yam na lei maram di akhoi gi representatives ne na akhoi gi honorable MLAs akhoi na thagat luri sing se akhoi na khanma ngak tani akhoi na khanbani na khanba akhoi gi responsibility le adodi lairiba irang sidais da laipa ki wakhal da henna wakhal thadabgi mahuta politically sarang na ba thola laga mayam da confusion se henna thon basida pira iba wakhal lon si karamba makhalgi wakhal lon wai si akhoi analysis of to wadar ka lai aduna aina thamjani bo wafam di akhoi praja yan ta ba matam oire haijage honorable MLA sing da natraga akhoi honorable representative sing da hairaga makoi gi privilege hoi discussion ama hairak pa yai hairak ta ba yai adu oida bhawda aina maru aina ai democracy gi system si da aina appeal tawjani ba se humble appeal ma people da tawjani ba se akhoi democracy ai se wahan thok da praja na paija ba praja gi tamak ta ngaksa ba praja na semja ba sarkar ni praja akhoi gi responsibility am sawi aduna handaki irang si da gi Manipur da ba praja akhoi mi am punamak se para amak akhoi tamhaurasi tabauraga akhoi mihut khanbada aphaba laipaki damta khanba masagi wakhallon na mang thadaba masagi kanaba na mang da thamaga thabak tawdaba masagi phampaina ba paisa tanaba na mangoi na daba laipak prajagi khangadaba mi yengaga akhoi khallasi mado soidana khalluraga su chahi manga dagi hena phatre na khallagadi thuna singdokpui wakhallon ma akhoi da leirasi ha wakhallon se akhoi pokhaurasi asin natragadi akhoi na soiri base akhoi mihut khanbada akhoi na soiri tabak se hanjan na soiraga di akoi masi awaba se sum tagini masi matang dai wafam thamjage wari sabagi port tawre Delhi da wari sabagi port tawgi matamda Delhi da leiba kuki gi wari saba yawa akoi gi people si representative puna thammi ba wafam do kari wa press da piri badana asum boraga di akoi di kedoba akoi KNF aduga UPF moina yara di yare haiba wafam si kari wafam KNF UPF ai si lalhobani su tawnabagi wani lalhobo oina leiba mini ado lalhobagi makhada akhoi gi mihut singna thabak tawbagi wakhallon da akhoi gi wakhallon di moina hari do yare haraga di akhoi gi mihut sibu lalhobo si akhoi na khanbada akhoi gi mihut oini bra sigumbagi posak sibo akhoi sing da thole tampak si da su akhoi gi mihut singna kaidorige haibi wakhallon si da nongmata jingi oiba jimban gi oiba wakhal tabak na utrabak da sidna simadi tawaya heba akhoi gi honorable MLA sing gi tholak ta adugi mahuta ada application submit tawrame adoi matang dro jai maragam dan thauge maroi na khoini yengwa yabsi MLA minister mayam khok yaure heba gi madugi chap chaba khudam jangi moina mu urabane khoina adu luri bidi amuka amuk singasagi akhoi gi signature dor ga piri ba mantri amadi MLA mayam mu khoi phong na thoga lebak mayam praja mayam da moi expose to bujung anda ba aduna adu yong na miki thi ora ba haidare ko adu yong na
ꯀꯔꯤ ꯍꯥꯏꯅꯦ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯩꯕ ꯉꯝꯗꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯏꯔꯥꯡꯁꯦ ꯊꯧꯅꯥ ꯂꯩꯇꯕ ꯃꯤꯅ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯦ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯌꯥꯟ ꯇꯥꯔꯁꯤ ꯑꯗꯨꯒ ꯉꯁꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯗꯨꯗꯗꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯁꯨ ꯅꯥꯗ ꯍꯥꯞꯇꯦ ꯀꯩꯁꯨ ꯅꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯣꯜꯂꯣꯏ ꯍꯥꯏꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯄꯤꯁꯟꯈꯤꯕ ꯄꯣꯠꯇꯨ ꯆꯨꯝꯃꯦ ꯍꯥꯏꯕꯁꯤꯃꯁꯨ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕ ꯌꯥꯏ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯂꯩꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯁꯤ cause of this violence ko erupted since 5th May 2023 dagi lakhib da mana cause kra piri first da aikoina mayam na ju khangi poppy plantation thingba mass destruction of forest si thingna bagi thabo lokhatpa then adu da tasaliba mi jing dugi moisi eviction to ba haitare protected forest amadi reserve forest area dagi mokoi takthok ke ba lere illegal immigrants mayam ama Myanmar dai changa ga lakba aduga Manipur da laisalakana da maduna aikogi masing lagamdra ba haitare around 900 villages ko unrecognized villages mayam masing da tasalambagi mayam leire adumaina lakpa dudagi aidi madu counter tawnaba to protect the say citizen of the state citizen of the nation masi aidi tawbani an ai madu da gi Iran ke sum da leite then war on drug tawgiba then atai mayam ama hojiki forest kanana bagi tawna ba hona bada ai thabak tu lokhachi bani ai aduda maran kem da leite haibagi magi yam keno ma leijaba haitare yam magi wakhalon je haitare ko an mai lere adigi den aina sum yeng bada ngasai gi hojiki prem na haibiri ba wahang duda aina su dum khanjaba pot ama lei aikogi si minister si mayam na sole kem da tawba ngamdre si chana every aikoi mayam hairi maramdi thuna irangi lotion mangamdi haibagi ada sida yauriba cabinet colleagues aduga MLA jingse masina kanboy dardi makoina yamna moi willfully masi loisanji hai tardi makoina nang sima tawdragadi aikoi si tawgani haibagi sapsa bugi decision lawsu ngamde moisu soli hena moi soli ba moisu adudi makoina kamai tawduna makoina replace tawrakana da kanabu masida leader oina silakana da yagadage se idi thoina udi hai tare say for example amma ani akogi media da leak orakpa singida si misu oibe abra probable list of this minister thore adum ko haiba yawi made speculation oibe yai then other source kegi oibe yai adum maloi to kana da oige hana khaliba mido oita di akoi 32 numbers of BJP then merge tawraiba manga maga punchil laga 37 leire ba 37 mung 31 organized to ngam ngadong ne ba mi akan ma me yaure haita di adu kai ngam drino ba aswai da yeng ba yai Honorable Chief Minister, under your leadership, I quite satisfied with the Nangi administration. Nangi governance, I quite satisfied with the see high point. Nang Sumaina, Numit Mangani Manung, the Tarani Manunda, you have to convert into action. Haina ultimatum on Pigum, Gadone. Adugi Pigi, Matungina, action to Subsana to Womatum, the Masi Center of Home Casulate, Mamanga's a coin a top of platform in the High Mamlay. I quite center the Delhi, the Sumchi, Mr. Kanba. Hybrid tabak sum tawle re ba khoi gi Manipur gi so-called politician ni amna paramni hingami leader ne na khoi se leibo mayam se madu constitution do yenga kana da karimata adagi tawninga kem leite chief minister sina 31 numbers ai kuta leita argadi ai popular government ne popular government sima into way aroeba they say mana he can challenge before the Supreme Court not the High Court challenge the way ai popular oiba masing leijari ai mandatory oiba poto aingonda lei adu constitutional right me mangalaga nangna kaidobagi ai lokthoi no haibase then other Karnataka then other Kerala case me am case lo mem leiba khudakta mas pia thambo jo adu revoke to godomni adu my government ru hanjal hali ne ba je lo haibam leini adu phajana tawrakana da masi tawba matamda kemta maithiroi haibase mana magi wakhalonda sugro chedan leramba suai my number suri gana ade amarondo mug yengse ngasagi 19 MLAs me si kaktana tana mamang su dissident group ti am leire ko between BJP gi manungda adu leire ko madam sida mana masing do su kano moina phajana organize tawga yam mating leina thabak tawta ga di kano se ko gi honorable CM jisu kharki rak bay han bay ya adu na te hana to ji kenom tawromaga du ngamde tokba aduga hek hawroga hek siel kem ga hawroga laga na mo heta kun bagum ko sida khoi khangong de ga hai bagum bagi yam gas leita bam yauri bi sam sam hayadi tawge di substan taw matam da 19 do defect taw matam da BJP government hingni hai suli leite
19 loktok ta di ma minority government ne lai do se it will not be the popular government makhata na le roi do ne ba adoi ta di ma soi dana loktok ta ba ne ba adu gi dog achongi center gi kanguna soi dana kai ge do re hai ta di madu replace tong gi plan ma soi to ka ne ba adu gi tawang am gi gat siong le da ba sida la ga na koi khangde madu gi signatory ꯑꯩꯈꯣꯏꯅ ꯑꯣꯏꯔꯒꯁꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯩꯝ ꯇꯧꯈꯤꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯌꯥꯅ ꯍꯥꯏꯕ ꯐꯥꯎꯗ ꯀꯩꯝꯇ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯌꯥꯗ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨ ꯑꯃ ꯁꯤꯜꯂꯀꯥꯟꯗ ꯑꯩ ꯁꯤꯗ ꯌꯥꯎꯔꯤꯕ ꯇꯤꯝꯁꯤꯅ ꯁꯤꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯁꯤꯜꯂꯀꯥꯟꯗ ꯏꯔꯥꯡꯁꯦ ꯊꯨꯅ ꯁꯣꯜꯕ ꯇꯧꯒꯅꯤꯒ ꯍꯥꯏꯕꯁꯤꯗꯤꯀꯣ ꯑꯥꯏ ꯗꯣꯟꯠ ꯑꯦꯛꯁꯄꯦꯛ on that area maduda ai madu expect tawge haitare akoi ni hengba yabase akoi leader amagi responsible oiba area ji am chawe have dare laibak amasi leader manipuri chief minister na humma chatweni mangon masi yanaba yanada everything loi negotiate tawna doni anu chahi ma kai phajale akoi gi lan si dum tawrga leiba sai wa sida akoi gi chief minister gi responsibility je lairaktre ka habi wafnu chingbu praja mayam gi section kyam thamba leiri hujik se aduna haji ko film dira manipur gi praja mayam na chief minister je support tawe na khanbi rana tra minister je sindokbo pamangoni en khambi ber dai wai sigi factor iten dang non thamjaning bada ko si minister sinba pamba mi team mama dum leire madu so called allegation ni haidana si minister ge side tagi politicalize tawre aduga mi khara koina back tawraga mi jing do moina khomaga distancing duna people inje khomaga ma silam ning bagi ni haibagi motive ama si minister dum mongoda magi consign da ama leibo male aduga muk mabu support toriba mi jing ju amuk ekoi gi dissident nataga tai people na orisi nahana sindok pa yarba mi kari gi sindrino ga haibagi wafam do lakpa matamda koi gi mi atai ji ju magi obisu magi team ma semaga thambadong na tawreba it is not in the interest of the larger interest of the population ekoi gi people jing gi larger interest di amda na tebe tawri jing hoji bawda aduna si minister na magi mating leina thabak tawba matamda kana gumba force amtana power amtana malok thokpa yaroi until and unless magi kenodu hek masing je kwaram je phari bawba ar fadin challenge to we abne madu mating leina to wodo ekoi 355 sana in da sana di haiba then appointment to we matam da su security advisor hapchan ba matam da su state government injal lage hapchal han ngum ko center na tawriba kenu mayam che trick mayam che masida dum yaraga salise masigi simisa ason madum yam pasan leire haitare madu phana counter magi counterpart leire bijing do phana challenge to ngam na bagi yamna kenu haitare ko yamna legitimately constitution gi provision jing ngangna tawbu matam da si minister gi mating le tawbu matam da state ki subject ni law and order se law and order state ki subject se da mana kai wi tawngam di masi tawge tawdi only 2-3 hours manung da hana haigram ne koina ngasi bawda why the government of India did not give any say ultimatum of the P3 militant matakta nataga not only in the hill gi natra su tampaki ani makta hay nata khulai kapa horak ba midu madi si tongni haibagi ngasi center gi lusing bajingna kari haibe orge ba so it shows that there is no any intention to stop the violence in Manipur masi thon na ba dum siline se ihan hamda prem ai khoi gi chief minister se gi my journey se yam te takna amda thamjage ba ma se as a journalist ma horak pane ma se ara khoi sum ma se journalist akhoi gi kai function ga sum yawina ba ma se human rights si yam kanna pamba aduga wari sanna ba taba miyoi ama oina khoi sum hobada ubada adan ujakeba khale kanda khoi gi laiwa phadana congress ta khoi gi anirak wari matuk da mathang da oida kanda matum da to eba tupa kanda mi se khoi gi political party ama da gi ama da chung ba se akhoi gi hojiki leader me ase kya haina deba adu akhoi gi tamo billion se mana mayam se kauraga akhoi gi aina to isi maram ni mana reason khra pieba masi da akhoi na mawon gi expect toram ba se accountable oiba akhoi na chaira su sauri da ba akhoi adana hauba da ko akhoi na chaira su kem harwe da ba ade akhoi na phana adu wai sana ba ya ba adwaina oihi ba leader amani haina ai hana na thamjage ba ko han ba hogulak ba yam soft and smooth oihi ba aduga ko na ri ekta akhoi gi kari mo ngang ro pangpa da phaba gi stage ka lakhi ba do aduga marak se daina thamjage ma na power hai ba se miu ba se kyam phai phati hai se khangi hai power piselu haina ye ba power se tasina pisal ba di ichiri naw pho akhoi ga si akhoi mari phamin ri ba se power amai pisang gi da ngasi phajana wai sandari se mathang da phajana khumak ta bagi mu pho lei bagi phibam pho lei power hai ba se imung manung layana Aurangzeb to mapa pho ka jela thambanga mi da power ai sigi magun ama lei hai ba se ma yan thamjage ba masi ma je loi control tawna ba akhoi gi constitution haiba ma leiri jana pathap haiba ma leiri haiba ja khoi ningsang si haiba ma thamjage ba adugo India se da akhoi gi praja mayam pin da ba ma lei democracy se sum hawra matung da akhoi gi Nehru era akhoi gi Nehru na queen oba matam se da akhoi gi chief minister prime minister besiga
political party siga se independent adum khara oiba adu India sina sum tam tam hair matam Indira Gandhi gi matam se da prime minister sina political party je passion na boharak adum bama aduga center da iba leader sing se sin state sing se da regional power ki adigi regional structure aduga regional leader se emerge to hogolak pa ngamdana ba adum ba sana ba aduna masi je masi yang wahida khoi gi military word German de sina high command je high command culture ama lakhiba ma masi tam tam mami tar e je thamjage ba masi mami tar pa sigi mami oina khoi nu uba matam da khoi oja ani na thamji ke tumaina constitution ki matung na constitution di leadership base yae even party se split to fu ya anti defection lady ba 1/3 suradi hojik lady ba kangu se moi speaker da hairaga khoi si pamjatre akhoi toke haiba si pawda karim action lo ba yaroi madu constitution ne yai anti defection law da mai 1/3 lady yari haiba si mai thamjage ba masi loima ki chana patam kansida akhoi na hojik yakkan manipur ki praja nungai te sina akhoi sumaina laiba manipur da nate ko all over India nungai te basina akhoi gi sumaina irang laiba khangdi ama khambal laiba matam sida central power se high command se masigi indecision ama lakpa matam da akhoi sida PND aduga akhoi sida phana hajabani constitution phana yajarbasu hojiki matam sida di mi amana chief minister pau jail chang matam ne ba akhoi gi Kejriwal jail changi duri akhoi gi mukna ba yaba hojiki mi ga basi mukna ba yaba matam na te ba aine na ji yam tina powerful loiba hojiki leadership sing se aduga masi sum lakpa matam da akhoi na decision akhoi na phongdok ning ba se masi cartoon da bo phongdok pa ngam da bi tanja ama lae masi cartoon da phongdok pa ngam da ba sigi tanja ama ningsang kan da akhoi na thana ningthau Roman civilization ki Roman empire am ti sathi matam je matam du di ningthau ga chairu di treason na da hatoi ne ba matam du akhoi war se phaglang se masi chani ye thanam be nonga da madu ki tanja do madu la aloi si ena thamjage bhai akhoi na ngangjeri ba mayam adigi masigi structural adigi marge MLA man nga ba mayam do madu lu na nga ma to openly nga ba mayam do akhoi praja na pami ena thamjage ba sigi talak se da karigum ta thamjani ba na hoji ki talak se da NPP se NPP habe pan bekimina NPP se indecision decision lobang ngamdana leiri heb thamjage ba kangu kharna support tawse haiba kangu kharna support tawro se haiba aruga animak se decision lobode yam lui kai guna ka state se NPP se Manipur gi haugra su atopa lamda mayam lei aduga hojikti Meghalaya da government pai bani aduga center ge align leiri bnina mosu decision am lobda lu banina se moi NPP team am Manipur dal aga moi discuss tawraga tawni kaina haiba ma yawi haiba sibai thamjage ko aduga hojiki chief minister gi hojiki ski tanja se lap kanda akhoi thaida sum ningsang bada rebellion hai se rebel hai se politics ta akhoi accept tawgada bani hai se akhoi hojiki le chief minister ate myam se hajage masi rebel se akhoi hek pik padagi newspaper i base rebellion gi paw ngak ta ne ba akhoi ne ire che thaina yam nungai badi ozari sang no matam da pabung topong na akhoi ma press conference kaure aduga ma openly dum hai ai sam khai se masi ai hek oi thabo ka oi nungai ro pani adum jam nai openly high openly discussion tawi openly press conference tawi madugi openness to matam da leram me adigi oja ka risangi matam da oja nipam chana matam ni speaker oiraga akhoi gi inak nang se jamana mayum se kem taraga matang matang ching thokraga last time matam dugi de ka do akhoi gi tamoch chandam ni ikon kon changaga dum government form to krib dunia matang fine to banda democracy da political party gi ching thok pa se adigi fine to ba se normally accept to si ha ba si maung tham jage ba adigi ngarang gi press conference ta akhoi gi kano aduga sigi mamang da akhoi gi press club ki foundation de su happet address to bada akhoi chief minister na haibi ba mongon da chai ba se ma saudi adu constructive oi ba chai bir o wena ma haibi ba ko constructive sida akhoi no constructive abkrang chai jage ba akhoi no ji hai sina akhoi hojik lei ba se sida akhoi gi sai ojani na thambi kheta na mating thokna akhoi gi ilaira irang se lura di leader se am leader se kai ba akhoi gi ipa akhoi imung sigi kaino se akhoi lekai se irang thok da akhoi ahal ma na sum solaga leitari madugi makha da leri ba icha su me am se yam ki na lei ba aduga ahan sina kai me am linga ba center ga mukna ba ngam ba center na adu tau ha da muk pa ngam ba suppose Kejriwal adu mung nei adagi South Ki Stalin ya phajana mung nei adu ngami adagi yaloi mung nei adagi akhoi gi West Bengal gi nupi phajana mung nei ma law khong tawga dum prime sa una badori airport ka lak pado jam jam na sandal am tonga la mai style am na sandal jam jam sandal tong la ga dum law khong da mai tawga da loi tawi governor ga suru mung nei ba ko aduna akhoi gi ipa ipu ne ba ji ma head of the state ni aduga head of the family ne head of the family de ko na pam ba se akhoi pulap ki oi ba
माने रिप्रेजेंट तौसे मैतै नते कुकी नते नागा नते होल स्टेट से माने कमांड तौरिनी अदुगा स्ट्रक्चर एजुकेटिव स्ट्रक्चर से माई कमांड नियरली 1 लाख एम्प्लॉई से माने कमांड तौरिने मसीगी कमांड तौरिबा मयाम से फुल्ली एक्सरसाइज तौहनबियु हाइबसे थौवे मसी हौबदा कदाइदगे हौ मतमदा हौजी हौजी अपॉइंट तौरिबा सिक्योरिटी एडवाइजर अदगी डीजीपी चीफ सेक्रेटरी अहुम से माने सिनिंगमा मतमना सिनबा ngamgadabne मदुगी पावर दो एसट तौबियु हाइबसे इहान थमजग करिगिनो हाय कांदा आइना थबक तौबदा मकोक ने सियाम लुइबा अदुर मदुगी मकोक तो माने तौबा ngamаканда मीसिना सिनबा ngamакता तारी मयान मासे थाजर ओएबा अदुर मदुगी ngamबनबा मदुगी अखोय प्रजागी इथिन खंगना मदु फाइट तौबियु हाइबसे मा थमजगेबा अदगी मथंगदा अखोयना मदु फाइट तौबदा अखोयना कंस्ट्रक्टिव ओएबा करि हागे हाइ मतमदा अखोयगी मी खरना मासे अखोयगी याम कन्ना कनो तो मदुना सेंट्रल अखोयगी दिल्ली मीडिया के मैतै गवर्नमेंट जम हाइबा मा मैतै ओबेसिस दा और मासे मैतै हाइबगी कनो से जने मूव तौरगा कॉन्स्टिट्यूशन दा चाहिबनेबा मान फम्मीबा चेयर से मैतै चेयर नते चीफ मिनिस्टर ने कॉन्स्टिट्यूशन की पोस्ट दा फम्बदा हजन चेरकपदा मदुदि एक्शन लखतबदो मसीजन मतुंगसु मथंग चैरेबा सुम यंगबिउ मागे हे मखादा लेबा मिनिस्टर मैम मैतै कुकी होजी कनो तौरिबसे रिजाइन तौद्रि मो यावरिबनेबा हाइबा अनी से रिजाइन तौद्रि अदगी एमएलए तरामक से रिजाइन तौद्रि मोसे मेंबर ऑफ लेजिस्लेटिव असेंबली ऑफ मणिपुर रेना लोय लेरिबनेबा टेक्निकली लोय लेरिबने मोय कनाम रिजाइन तौद्रि अदुना ताकपदि माना कमांड तौरिसे लोयने मयामदुगी हेता लेबा मी अमनी मदु खंगना माना एसेट तौबियु मुक्पियु हाइबदो मखोयदे फाइट तौगे अदुगा अरोयबा अखोयदे थबजिंगबा amna ngasagi चेरेब खोलक मैम से मादी अखोगी सेंटर की कनो मैम से हेक तब इन्फोर्समेंट डायरेक्टर थाजनबा अरे इनकम टैक्स के तब सुना मागी लीगल सेल अरे मादी पुलिस अदुना अगेंस्ट द लॉ अगेंस्ट द गवर्नमेंट गांगादी पुलिस थाजनबदना त पुलिस तो चब ngamद्रसु तब ngamba याबा याम लेयब एफआईआर पानब जी होय जीरो एफआईआर पानब यारे अदुब मैम से तौबिरबदी मणिपुर की प्रजा ने खतंग नुवाइनी है नै थमजे